Delhi-da BJP ki 4 Injil Leingak Leirabasu Nupimachasing Ngakpi Senbiba Ngamdre Haina AAP na Maral Sikhre. Leibag asigi konung Delhi-da ngarang chahi 8 ta ngairibi nupimacha amagi asiba hakchang fangkhiba adubu yaningdabu uttuna Aam Aadmi Party AAP na Delhi-da BJP ki 4 Injil Leingak Leirabasu Nupimachasing Ngakpi Senbiba Ngamdre Haina Maral Sikhre. Nupimacha adu suitcase amagi manungda haptuna leiramba thengnakhibaga loinana medical observation gi matung inna sexual actual toraba matungda hatkibo oramgani haina police na fongdokhrabani. Thodok asiga mari leinana AAP gi luchingba hanagi Delhi gi Chief Minister Arvind Kejriwal na thodok adu BJP na luchingba Leingak asigi asoibani haina Maral Sikhre loinana Union Home Minister Amit Shah na thodok adugi tekchak pumnamak pufam thoi haiki. Social media da thadorakpa warol amada Kejriwal na BJP na Delhi gi law and order gi fibam manghalle haina Maral Sikhre loinana chahi 8 khakta ngairibi nupimacha amabu ref tawraga hundokpiba ase mioi karor kaya gi thamoida nungaitaba pohalle haike. Delhi da leiriba nupisingna Leingak ki pakhum ama pami haina Kejriwal na fongdokhi.